ꯀꯩꯅꯣꯅꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯛꯄꯗꯒꯤ ꯑꯩ ꯈꯨꯖꯤꯟ ꯍꯥꯞꯄꯨꯔꯦ ꯍꯧꯖꯤꯛ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯝ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯐꯦꯠ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯑꯒꯦ ꯃꯃꯥ ꯃꯆꯥꯁꯤꯗ ꯀꯟꯅ ꯇꯨꯝꯃꯤ ꯁꯣꯝꯗꯅ ꯃꯨꯛꯕꯥꯡ ꯇꯧꯗꯨꯒꯤ ꯁꯦꯝ ꯁꯥꯔꯤ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯁꯤꯁꯦ ꯅꯪꯒꯤꯁꯦ ꯁ꯭ꯋꯥꯏꯗ ꯊꯝꯒꯦ ꯅꯪ ꯑꯗꯨꯝ ꯊꯛꯅꯤꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯝꯒꯦ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯉꯝꯒꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯕꯤꯕꯅꯦꯕꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯕꯤꯕꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯑꯗꯨꯗ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯔꯛꯄꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯃꯨꯛꯕꯥꯡꯗꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯟꯗꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕꯀꯣ ꯏꯕꯥꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯉꯔꯥꯡ ꯖꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯑꯒ ꯉꯁꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯕꯕꯥꯗꯣ ꯅꯥꯕ ꯊꯨꯅ ꯐꯔꯣꯅ ꯍꯥꯏꯔꯦ ꯕꯕꯥ ꯅꯥꯕ ꯊꯨꯅ ꯐꯔꯣꯅ ꯍꯥꯏꯔꯅꯤ ꯕꯕꯥ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯌꯥꯝ ꯂꯦꯝꯖꯕ ꯃꯥꯟꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯋꯦ ꯂꯝ ꯍꯦꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯔꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩ ꯅꯍꯥꯟꯃꯨꯛ 5K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯇꯝꯗ ꯑꯩ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯈꯤꯗꯅ ꯑꯗꯨꯗꯣ ꯃꯇꯝꯗꯗꯤ ꯏꯟꯀꯝꯁꯨ ꯌꯥꯝ ꯀꯟꯅ ꯋꯥꯡꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯄꯤꯕ ꯉꯝꯍꯧꯗꯦ ꯆꯣꯀ꯭ꯂꯦꯠ ꯑꯃꯃꯝꯒ ꯐꯤ ꯑꯃꯃꯝꯒ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯍꯟꯗꯛꯅ 20K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯃꯌꯥꯝꯗ ꯒꯤꯐ ꯑꯋꯦ ꯑꯝꯇ ꯇꯧꯖꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯍꯧꯔꯁꯤ ꯅꯪ ꯍꯣꯔꯦꯟ ꯂꯥꯝꯕ ꯋꯥꯗꯅꯕꯁꯦ ꯊꯝꯃꯨꯀꯣ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯝ ꯐꯪꯅꯤꯕꯀꯣ ꯁꯤꯡꯖꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯔꯛꯑꯣꯗꯣ ꯃꯌꯥꯝꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯉꯁꯤ ꯀꯩꯀꯩ ꯍꯥꯏꯗꯤ ꯑꯣꯛ ꯀꯩꯀꯥꯁꯦ ꯀꯩꯅꯣꯗꯩ ꯉꯥꯛꯇꯅꯦ ꯇ꯭ꯋꯤꯟ ꯁ꯭ꯇꯥꯔꯗꯒꯤ ꯁꯨꯝ ꯈꯪꯗꯧ ꯇꯧꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯐꯣꯟꯗꯣ ꯅꯪ ꯂꯥꯝꯃꯨꯀꯣ ꯂꯥꯝꯃꯨꯀꯣ ꯑꯣꯛꯇꯣ ꯆꯥꯎ ꯃꯐꯩꯗꯣ ꯄꯥꯏꯔ ꯆꯥꯎ ꯃꯥꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦꯅ ꯍꯥꯏꯕ ꯁꯤꯉꯥꯡꯁꯤꯅ ꯀꯣ ꯅꯪ ꯍꯥꯏꯀꯣ ꯑꯩꯉꯣꯟꯗ ꯃꯨꯛꯕꯥꯡ ꯇꯧꯁꯦꯅꯀꯣ
그러게 먹방 비디오다 하비네. 먹방 거지 또 따져봐. 엄마. 아 이거 혹시 응. 어.ผู้ชายอย่าว่าเรากระดับตัวมาตัวตาเบียดอยู่บนตัวเราดูกินเนี่ยอย่างยากันดะเราละเก็บมาจุสาธิชานี่ปุ่นมาจุนะให้มันคิดจะซาเกนอันนี้อร่อยเห็นการโฟกัสนี่เนี่ยยาวคือใจมันเป็นกันเหรอทำไมถึงแบบ มาใครกินปลาที่รองนั่นมันจะเป็นสองเขาเป็นยังไงนะไปได้เหรอเขาไปเขาไปนั่นหมู่บ้านตัวที่หมู่บ้านตัวใหญ่ตัวทำไรหมู่บ้านตัวที่งมสินแต่เบียดเด็กกว่าเสียทำไรลูกชายลูกชายลูกชายจ้ะอยู่จ้าพิตาละจุหมวกชาจุกันหรอจ๊ะเย็นก็โอเคจ้ะจุดลับที่ปุ่นทำมูฮาจุนะอันนั้นเลยแบบพังคนนักเที่ยวหรอคลายทวีจ้ะใครอ่ะเป็นหนูมากู้พกตัวไปยังในคลายอ่ะเนี่ยไปที่อีกอย่างพิเศษกันป่าตรงนี้ก่อนทำไรมาตั้งสถานการณ์นะมุเดี๋ยวจะมุบังแล้วก็ทำไรเด็กจะให้รู้ให้มันเนี่ยมุบังเลยนะเจ๊กล้วยกับปูตัวนี้นี่นั่นเลยให้ดีนุ่งซีบเนี่ยมาดามมัวดีเลยให้ดีเนี่ยมีเนี่ยนุ่งซีบเนี่ยทำไรจะสุดได้ไหม
ตอนนี้มันจะน้ำไปจะคงกระน้ำไปลงเลยนั่นอยากกันเด้อเดี๋ยวดูนี่ปากเสาอะไรอะไรพะมึงตะเกีย ไม่เดียวเรียชื่อมุงครับก็จะได้ตุ่มต้องมาเอาแบบไอ้กันโน้ตเนี่ยงั้นakan beliau aku jaga loh saning dia lah tapi mau bang tuh ini mungkin mungkin ada sih nah nonton kah mina jirum HP na ko jawab sih ini hau pernah tuh hau lem ini ini con đi rồi ok sai rồi quan trọng rồi video mà tiêm chúng mang cái mềm nhầm ngoài xa rồi làm đài tôi đi nhà để camera này tôi ý cái sức cái Ngan lo gitu lo apa masalah sana kan ya udah jauh juga
ꯆꯥꯛ ꯆꯥꯁꯤꯜꯂꯨꯔꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯆꯠꯂꯗꯕꯅꯤ ꯎꯏꯊꯔ ꯈꯪꯗꯦ ꯇꯨꯝꯕ꯭ꯔ ꯃꯥ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯁꯥꯏꯅꯦ ꯑꯩꯈꯣꯏ ꯇꯩꯃꯅꯦ ꯑꯩꯈꯣꯏ ꯍꯨꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯨꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯛꯄ ꯑꯉꯥꯡꯗꯨꯅꯦ ꯆꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯆꯠꯇꯣꯕꯤ ꯀꯀꯥ ꯑꯝꯇ ꯀꯧꯔꯣꯗꯅ ꯀꯀꯥ ꯃꯣꯛ ꯁꯥꯔꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯑꯉꯥꯡ ꯄꯤꯖꯩ ꯃꯣꯛ ꯁꯥꯔꯣꯏꯗ꯭ꯔꯥ ꯍꯪꯉꯤ ꯊꯥꯕꯤꯗ ꯑꯃ ꯄꯤꯔꯛꯑꯣ. ꯍꯣꯏ ꯁꯤ ꯑꯃꯨꯛ ꯊꯛꯄꯁꯦ ꯇꯨꯝꯕꯣꯏ ꯅꯤꯡꯉꯦ ꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕ ꯈꯨꯅꯝ ꯈꯔ ꯑꯩꯅ ꯈꯪꯖꯤꯜꯂꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯔꯝꯒꯅꯨ ꯁꯤ ꯃꯌꯥꯝ ꯕꯥꯏ ꯑꯝꯇ ꯇꯧꯕꯤꯁꯦ ꯕꯥꯏ ꯕꯥꯏ